Surah Al-Waqiah ki awgadami ngasi Al-Waqiah. A'udzu billahi minasy syaithanir rajim. Bismillahirrahmanirrahim. Rabbi ishrah li sadri wa yassir li amri wahlul 'uqdatam min lisani yafqahu qawli. Rabbi zidni ilma. Subhanaka la ilma lana illa ma 'allamtana innaka antal alimul hakim. Idza waqa'atil waqi'ah ليس لوقعتها كاذبة خافضة رافعة थौदोक अदु थोक लब मतमदा थौदोक तुदि खंगेदना यादब यारोय मदु थोकनी हाइबदु वाक्या सुजे लजुलो लेदना वाक्या से वा थोक थौदोक तु अल वाक्या आन हाइ करदम तो असौबो वा थोक इंसान पुनम की होबा दोनो की नियम तै नतबा यादब यारोय मदु थोकनी हाइबदु मदुना नेम थानगनी खरबु अदुगा वांखत हनगनी खरबु यादब यारोय करेबा मदु थोकनी थोनी हाइसी यादब यारोय काजे बतुन चिंथीबा ओरो हेबा लैसे लेवका ते हा मदु दु थोकुई दमक भाई का आतन केबा लैरोय मधु थोपगी दमक लेवक आते हा मधु थोपगी दमक काजिबा ओजरो हाइदो मधु सि पुना लादि कई तारा थोक तो सोया रोदब थोने अदु थौदोक तुना हाइदि थोकदर वाक्य अदु थोक थोकदर थौदोक सिनाने खरबुना नेम थानगनी खरबुना वांखत हनगनी या मसी ममसले रबस दे वाक्य आना असल नदी थी बताने क्या क्यों मामले है ऐसे लोग थी निकलक लबा मतमदा पृथ्वी न थोक थोक अमसुंग कायरक लबदा चिंजाउ सिंगना किन थतुना हां खाफिजतुर राफि आगे अहुम सुबा आयतु नेम थानगनी खरबु अदुगा वांखत हनगनी खरबु मदुना कई है मतलब मी कांगलुक खरना नेम थाननिदना कांगलुक खरना वांखत नि दर्जा खाफिजतुन है से फेमिनिन ला फेमिनिन ला खाफिजतुन फेमिनिन फेमिनिन तीन से वो फेमिनिन ओरि में बातरा वाक़िअतुन दी अदुसु अद खाफिजतुन सी कना की सिफत नो कराई गुनो ये वाक़िआ दुगिनी दोतुन ने मयामम बुने नियम थानगने अदि दुजताद में वा नियम थान तो उतरो ले राफिअतुन अदु वाखलम सुमे अमियावने अचुंबा चरपुम गइदि वाखलन दरिदना मदु थदोक तुदा असुमारा खंगननि आइगुम निकलक लबद मतमदा पृथ्वी न थोक थोक अदु कर मतन दो थोक दगे अदु पृथ्वी से थोक थोक निगकने अमसुंग कायरक लबदा चिंजाउ सिंगना किन थदुना अदुगा ओइरक लबदा चाइ खाइरबा उफुल अमसुंग नखोइना ओइ चिंजाउ सिंग नसिंग तोलायन सु हायरदना अमसुंग नखोइना ओइरबदा मखल अहुम मदुदा येत की मरुप सिंग हाइबदि करिनो अदुगा ओइगी मरुप सिंग हाइबदि करिनो कि मखादा हैरखिनी बदु स्टाइल द पाओ अदुगा मांग थाबा सिंगदु से अहुम सुब ग्रुप तुनी मांग थाबा सिंगदु मखोइदि मांग थाबा सिंगनी मखोइदुनी मागी मना नकना पुसिन बिरिबा सिंगदु ओइ मांग थाब सिंगदु ओयम लेबर कांगबो अमा एलम दलेबा कांगबो अमा ओयलोनी नेम थाम दुनेबा ओरम लेजो एलम लेजोना वाखलन दो कांगबो दुनेबा साप तो दो भयाव दो नेबा अदुनी अदुगा अदुगिनी असहाबुल मशअमा को पुरैसे असहाबुल मशअमा से करे है मा मापन सुबदा हलो असहाबुल मशअमा से ओइगी मरुप सिंग हाइबदि करिनो मई मनाने अंसाया हुजु मशअमा से ओइ हाइबनेबा ओइगी मरुप सिंग
ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯈꯥꯗ ꯍꯥꯏꯔꯤꯗꯨ ꯄꯥꯎ والسابقون السابقون سي ꯃꯥ ꯑꯁꯍꯥꯕꯨꯜ ꯃꯁꯤꯒꯤ ꯑꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯩꯅ ꯍꯥꯏꯔꯒꯅꯦ ꯃꯈꯥꯗꯨ ꯄꯥꯎ ꯆꯠꯂꯣꯗꯨ ꯑꯣ ꯑꯗꯨ ꯑꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯃꯥ ꯍꯥꯏꯕ ꯑꯁꯍꯥꯕꯨꯜ ꯃꯁꯑꯃ ꯈꯪꯕ꯭ꯔꯣ ꯅꯍꯣꯏ ꯑꯣꯏꯗ ꯂꯩꯒꯗꯕ ꯃꯤ ꯑꯣꯏꯔꯣꯝꯗ ꯂꯩꯒꯗꯕ ꯃꯤꯁꯦ ꯑꯉꯛꯄ ꯃꯑꯣꯡꯗ ꯍꯪꯉꯤꯕꯅꯦ ꯑꯗꯨ ꯏꯁꯇꯥꯏꯜꯗꯨ ꯃꯇꯨꯡ ꯄꯥꯎ ꯄꯥꯎ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯑꯗꯨꯒ ꯃꯥꯡ ꯊꯥꯕꯁꯤꯡꯗꯨ ꯃꯈꯣꯏꯗꯤ ꯃꯥꯡ ꯊꯥꯕꯁꯤꯡꯅꯤ ꯃꯈꯣꯏꯗꯨꯅꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯄꯨꯁꯤꯟꯕꯤꯔꯕꯁꯤꯡꯗꯨ ꯁꯤꯗꯤ ꯕꯦꯂꯥꯜꯅ ꯄꯥꯕꯗꯤ ꯂꯥꯏꯟ ꯐꯖꯅ ꯄꯥꯎ ꯅꯨꯡꯉꯥꯏꯔꯕ ꯍꯩꯀꯣꯜꯁꯤꯡꯗ ꯍꯥꯏꯗꯤ ꯕꯦꯂꯥꯜꯅ ꯄꯥꯕꯗꯤ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯀꯤ ꯃꯥꯡ ꯊꯥꯕꯁꯤꯡꯗꯨ ꯃꯅꯥꯛ ꯅꯛꯅ ꯄꯨꯁꯤꯟꯕ ꯃꯈꯣꯏꯗꯨꯅꯦꯕ ꯅꯨꯡꯉꯥꯏꯔꯕ ꯍꯩꯀꯣꯜꯁꯤꯡꯗ ꯑꯣꯏꯒꯅꯤ ꯁꯪꯒꯨ ꯑꯃ ꯃꯃꯥꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯑꯗꯨꯒ ꯈꯔꯅ ꯇꯨꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯍꯥꯏꯔꯤꯕ ꯌꯦꯂꯣꯝ ꯊꯪꯕ ꯀꯥꯡꯕꯨꯁꯦ ꯃꯥꯡ ꯊꯪꯕ ꯀꯥꯡꯕꯨꯁꯤꯅꯦꯕ ꯑꯜꯂꯥꯍꯒ ꯅꯛꯑꯣꯏꯗꯧꯔꯤꯁꯤ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛ ꯅꯛꯄ ꯑꯣꯏꯗꯧꯔꯤꯁꯤ ꯀꯗꯥꯏꯗ ꯅꯛꯀꯅꯤ ꯐꯤ ꯖꯟꯅꯥꯇꯤꯟ ꯅꯏꯝ ꯁꯪꯒꯨ ꯑꯃ ꯃꯃꯥꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯑꯗꯨꯒ ꯈꯔꯅ ꯇꯨꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯇꯥꯡꯕꯜꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯇꯦꯡ ꯊꯥꯝꯂꯕ ꯉꯥꯊꯗꯨꯅ ꯂꯩꯒꯅꯤ ꯃꯈꯣꯏꯗꯨꯒꯤ ꯃꯊꯛꯇ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯖꯟꯅꯠꯇ ꯂꯩꯕꯩ ꯃꯑꯣꯡꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯃꯇꯝ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯔꯒꯗꯕ ꯄꯥꯇ꯭ꯔꯁꯤꯡ ꯄꯨꯜꯁꯤꯡ ꯑꯃꯁꯨꯡ ꯌꯨꯒꯤ ꯇꯦꯡꯒꯣꯠ ꯄꯨꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯏꯐꯨꯠ ꯑꯃꯗꯒꯤ ꯃꯈꯣꯏꯗꯨ ꯃꯀꯣꯛ ꯆꯤꯛꯍꯜꯂꯣꯏꯗꯕ ꯃꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯃꯌꯥꯏꯁꯨ ꯀꯥꯍꯜꯂꯣꯏꯗꯕ ꯃꯈꯣꯏꯕꯨ ꯃꯀꯣꯛ ꯆꯤꯛꯍꯜꯂꯣꯏꯗꯕ ꯃꯗꯨꯅ ꯍꯧꯖꯤꯛꯀꯤ ꯊꯛꯅꯕ ꯃꯍꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯃꯌꯥꯏꯁꯨ ꯀꯥꯍꯜꯂꯣꯏꯗꯕ ꯑꯗꯨꯒ ꯎꯍꯩ ꯃꯈꯣꯏꯅ ꯈꯟꯖꯕ ꯃꯈꯣꯏꯅ ꯅꯤꯡꯖꯕꯗꯣ ꯑꯗꯨꯒꯤ ꯎꯍꯩ ꯑꯃꯁꯨꯡ ꯎꯆꯦꯛꯀꯤ ꯁꯥꯗꯣꯡ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯎꯆꯦꯛ ꯁꯥꯁꯨ ꯃꯈꯣꯏꯅ ꯄꯥꯝꯕ ꯎꯆꯦꯛꯇꯣ ꯑꯗꯨꯒꯤ ꯎꯆꯦꯛꯇꯨꯒꯤ ꯁꯥ ꯆꯥꯒꯦ ꯍꯥꯏꯔꯛꯑꯕ ꯅꯠꯇ꯭ꯔꯒ ꯆꯥꯅꯤꯡꯉꯛꯑꯕ ꯑꯗꯨꯝ ꯐꯪꯒꯅꯦꯕ ꯃꯇꯨꯡ ꯆꯥꯒꯦꯅ ꯍꯥꯏꯔꯗꯤ ꯃꯇꯨꯡ ꯆꯥ ꯐꯪꯒꯅꯦꯕ ꯑꯗꯨꯒ ꯄꯤꯕꯤꯒꯅꯤ ꯃꯈꯣꯏꯗ ꯐꯖꯔꯕꯤ ꯅꯨꯄꯤꯁꯤꯡ ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯏꯅꯁꯤ ꯑꯥꯏꯟꯁꯤ ꯃꯤꯠ ꯍꯥꯏꯗꯅ ꯏꯅꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯡꯒꯤ ꯖꯝꯄꯨꯂꯨꯔꯦꯜꯅꯦꯕ ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯍꯥꯏꯁꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯛꯂꯤꯕ ꯃꯨꯛꯇꯥꯁꯤꯡꯒꯨꯝꯂꯕꯤ ꯅꯨꯄꯤꯒꯤꯅ ꯅꯤꯄꯥ ꯐꯪꯗꯧꯔꯤꯃꯤ ꯃꯃꯤꯠ ꯂꯥꯎꯕꯁꯤꯗꯤ ꯄꯥꯡꯒꯟ ꯃꯥꯜꯂꯦꯅ ꯃꯈꯣꯏ ꯃꯩꯇꯩꯅꯗꯤ ꯄꯥꯝꯗꯦꯗꯅ ꯄꯥꯝꯕ꯭ꯔꯥ ꯗꯨꯅꯤꯌꯥꯅ ꯄꯥꯝꯃꯤꯁꯤ ꯃꯃꯤꯠ ꯂꯥꯎꯕ ꯅꯨꯄꯤ ꯃꯤꯠ ꯂꯥꯎꯕꯤꯗꯨꯅ ꯃꯤꯠ ꯂꯥꯎꯕꯗꯤ ꯃꯤꯠ ꯂꯥꯎꯕꯤꯗꯨ ꯅꯠꯇꯦ ꯃꯤꯠ ꯍꯨꯗꯕꯗꯨ ꯅꯣꯔꯃꯦꯜ ꯃꯅꯥ ꯑꯣꯏꯅ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕꯗꯨꯒꯤ ꯇꯥꯔꯣꯏ ꯃꯈꯣꯏꯅ ꯃꯗꯨꯗ ꯋꯥꯔꯦꯝ ꯅꯠꯇ꯭ꯔꯒ ꯂꯩꯔꯣꯏ ꯃꯗꯨꯗ ꯄꯥꯞ ꯂꯪꯁꯤꯟꯕ ꯗꯨꯅꯤꯌꯥꯗ ꯋꯥꯔꯦꯝ ꯇꯧꯔꯝ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯑꯥꯗ ꯋꯥꯔꯦꯝ ꯂꯩꯔꯔꯣꯏ ꯑꯁꯦꯡ ꯑꯁꯦꯡ ꯇꯧꯋꯦꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯥꯟꯇꯤ ꯁꯥꯟꯇꯤ ꯍꯥꯏꯕ ꯅꯠꯇꯅ ꯁꯂꯥꯝ ꯈꯛꯇ ꯍꯥꯏꯅꯕꯗꯨ ꯅꯠꯇꯅ ꯁꯂꯥꯝ ꯑꯂꯩꯀꯨꯝ ꯍꯥꯏꯕꯁꯦ ꯁꯤꯗ ꯇꯥꯒꯅꯦꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯟꯇꯤꯁꯨ ꯑꯣꯏꯗꯧꯔꯤꯃꯤꯗꯅ ꯗꯥꯔꯨ ꯁꯂꯥꯝ ꯑꯣꯏꯗꯧꯔꯤꯃꯤꯗꯅ ꯗꯥꯔꯨ ꯁꯂꯥꯝ ꯍꯥꯏꯁꯤ ꯖꯅꯠꯄꯨ ꯅꯠꯇ꯭ꯔꯣ ꯁꯥꯟꯇꯤꯒꯤ ꯌꯨꯝ ꯍꯥꯏꯁꯦ ꯑꯗꯨ ꯖꯅꯠꯀꯤ ꯃꯃꯤꯡ ꯑꯃꯅꯦꯕ ꯗꯥꯔꯨ ꯁꯂꯥꯝ ꯍꯥꯏꯁꯦ ꯑꯗꯨꯗꯨꯅ ꯁꯂꯥꯝ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯋꯥꯍꯩꯗꯁꯨ ꯑꯗꯨꯝ ꯁꯥꯟꯇꯤꯒꯤ ꯋꯥꯍꯩ ꯑꯣꯏꯅꯦꯕ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯁꯂꯥꯃꯟ ꯁꯂꯥꯃꯟ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯁꯤ ꯃꯥꯡ ꯊꯥꯕ ꯀꯥꯡꯕꯨꯗꯨꯒꯤꯅꯤꯀꯣ ꯍꯧꯖꯤꯛꯐꯥꯎꯗ ꯍꯥꯏꯈ꯭ꯔꯤꯁꯤ ꯑꯗꯨꯒ ꯌꯦꯠꯀꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯂꯩꯒꯅꯤ ꯃꯈꯣꯏꯗු ꯕꯣꯔꯣꯏ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯡꯈꯪ ꯄꯥꯟꯗꯕ ꯁꯤꯅ ꯌꯦꯠꯇ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯀꯥꯡꯕꯨꯗꯨ ꯑꯃꯁꯨꯡ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯐꯣꯏꯅ ꯃꯔꯣꯟ ꯂꯣꯟꯈꯠꯂꯕ ꯁꯤꯅ ꯌꯦꯠꯀꯤ ꯀꯥꯡꯕꯨꯗꯨꯒꯤ ꯗꯔꯖꯥꯅꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯕ ꯎꯔꯨꯝꯁꯨ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯄ ꯋꯥ ꯋꯥ ꯆꯦꯟꯊꯣꯔꯛꯄ ꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯋꯥ ꯋꯥ ꯆꯦꯟꯊꯣꯔꯛꯄ ꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯔꯥꯡ ꯀꯥꯏꯔꯕ ꯎꯍꯩ ꯃꯈꯜ ꯃꯈꯜꯒꯤ ꯆꯥꯡ ꯀꯛꯄꯁꯨ ꯇꯧꯕꯤꯗꯅ ꯑꯊꯤꯡꯕꯁꯨ ꯊꯝꯕꯤꯗꯅ
ꯁꯤꯠꯇ ꯆꯥꯒꯗꯕꯅꯤ ꯁꯤꯗ ꯆꯥꯕ ꯌꯥꯔꯣꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯇꯧꯖꯔꯣꯏ ꯄꯣꯊꯥꯔꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯕ ꯐꯃꯨꯡꯁꯤꯡꯗ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯄꯨꯊꯣꯛꯄꯤꯕꯅꯤ ꯃꯈꯣꯏꯗꯨ ꯏꯅꯧ ꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯖꯟꯅꯠꯇ ꯐꯪꯒꯗꯧꯔꯤꯕ ꯅꯤꯌꯥꯃꯠꯁꯤꯡꯗꯨ ꯑꯜꯂꯥꯍꯅ ꯄꯨꯊꯣꯛꯄꯤꯕꯅꯤ ꯏꯅꯧ ꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯕꯅꯤ ꯃꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯁꯣꯛꯈꯤꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅ इन्ना अंशाना हुन्ना कया सुबह आए से ꯗ꯭ꯔꯥꯃ तेमो कुंथामा सुबह आए से इन्ना अंशाना हुन्ना इंसान से करें हले बाप फजबरे ने हरा तसेनमक ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯤꯕꯅꯤ ꯃꯈꯣꯏꯗꯨ ꯏꯅꯧ ꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯗꯨꯗꯤ ꯅꯨꯄꯤꯁꯤꯡꯗꯨ ꯍꯨꯟꯅ ꯍꯨꯟꯅꯤꯀꯣ ꯑꯗꯨ ꯄꯥꯕꯗ ꯈꯪꯒꯗ꯭ꯔꯥ ꯅꯨꯄꯤꯁꯤꯡꯗꯨꯒꯤꯅꯦꯕ ꯈꯪꯒꯗ꯭ꯔꯥꯕ ꯃꯊꯛꯇ ꯄꯥꯔꯗꯨ ꯀꯩꯅꯣ ꯈꯪꯒꯅꯤꯗꯅ ꯋꯥꯍꯩꯁꯤꯗ ꯄꯥꯕ ꯀꯥꯟꯗ ꯅꯨꯄꯤꯕꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗ꯭ꯔꯣ ꯃꯈꯣꯏ ꯍꯥꯏꯕꯗꯨ ꯈꯪꯒꯗ꯭ꯔꯣ ꯋꯥꯔꯤ ꯑꯗꯨ ꯈꯪꯉꯣꯏꯕ ꯑꯗꯨ ꯍꯨꯟꯅ ꯁꯤꯅꯅꯦ ꯅꯨꯄꯤ ꯑꯣꯏꯍꯜꯂꯤꯁꯤ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤꯁꯤ ꯅꯨꯄꯤꯁꯤꯡꯗꯨ ꯈꯨꯠꯁꯦꯝ ꯑꯃꯗ ꯑꯉꯛꯄ ꯈꯨꯠꯁꯦꯝ ꯑꯃꯗ ꯁꯦꯝꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯑꯣꯡꯗ ꯗꯨꯅꯤꯌꯥꯗ ꯁꯦꯝꯕ ꯈꯨꯠꯁꯦꯝ ꯁꯨꯃꯥꯏꯅ ꯅꯠꯇꯦꯕ ꯁꯤꯒꯤ ꯑꯥꯔꯊꯁꯤ ꯑꯉꯛꯄ ꯑꯣꯏꯅ ꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯗ ꯏꯟꯁꯥꯟꯁꯤ ꯑꯃꯨꯛ ꯍꯜꯂꯛꯄꯁꯦ ꯑꯣꯕꯖꯦꯛ ꯑꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕ ꯏꯟꯁꯥꯁꯤ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯄꯨꯊꯣꯛꯄ ꯍꯥꯏꯕꯅꯦꯕ ꯑꯟꯁꯥꯑꯅꯥ ꯍꯨꯟꯅ ꯍꯥꯏꯁꯤ ꯑꯗꯨ ꯏꯟꯁꯥ ꯍꯥꯏꯕ ꯔꯨꯞꯇꯨꯗꯤ ꯂꯥꯛꯏꯕꯅꯦꯕ ꯑꯩꯅ ꯃꯈꯣꯏꯕꯨ ꯁꯦꯝꯗꯣꯛꯈꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯁꯨ ꯌꯥꯏ ꯁꯦꯝꯗꯣꯛꯈꯤꯕꯅꯤ ꯏꯟꯁꯥꯑꯟ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯅ ꯋꯥꯍꯩꯗꯣ ꯑꯃ ꯍꯜꯂꯛꯑꯒ ꯐꯖꯕ ꯇꯥꯔꯤꯁꯦ ꯑꯉꯛꯄ ꯇꯥꯔꯤꯁꯦ ꯁꯤꯁꯦ ꯑꯔꯕꯤ ꯒ꯭ꯔꯥꯃꯔꯗ ꯇꯥꯏꯌꯦꯕ ꯖꯂꯁꯇꯨ ꯖꯜꯁꯇꯅ ꯍꯥꯏꯔꯦ ꯑꯩꯅ ꯐꯝꯃꯤ ꯐꯝꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯐꯝꯃꯤ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯑꯣꯕꯖꯦꯛꯁꯤ ꯑꯃ ꯍꯟꯗꯅ ꯄꯨꯔꯛꯑꯗꯤ ꯑꯣꯕꯖꯦꯛ ꯌꯥꯎꯗꯕ ꯃꯐꯝꯗ ꯑꯣꯕꯖꯦꯛ ꯑꯗꯨ ꯄꯨꯔꯛꯑꯗꯤ ꯑꯔꯕꯤ ꯒ꯭ꯔꯥꯃꯔꯗ ꯑꯗꯨꯗꯣ ꯑꯉꯛꯄ ꯐꯖꯕ ꯁꯨꯝꯕ ꯑꯀꯛꯅꯕ ꯆꯤꯡꯂꯦꯝꯕ ꯁꯨꯝꯕ ꯌꯥꯗ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯕꯅꯤ ꯃꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯁꯣꯛꯈꯤꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅ ꯃꯋꯥꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯌꯦꯠꯀꯤ ꯃꯔꯨꯞꯁꯤꯡꯒꯤꯗꯤ ꯑꯣꯏꯒꯅꯤ ꯁꯪꯒꯨ ꯑꯃ ꯃꯃꯥꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯑꯗꯨꯒ ꯁꯪꯒꯨ ꯑꯃꯅ ꯇꯨꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯁꯤ ꯁꯪꯒꯨ ꯑꯃꯅ ꯃꯃꯥꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯑꯣꯏꯒꯅꯦꯕ ꯃꯃꯥꯡ ꯊꯥꯛꯀꯤ ꯃꯤꯁꯤꯡꯗꯨ ꯁꯪꯒꯨ ꯑꯃꯅ ꯇꯨꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯑꯗꯨꯒ ꯑꯣꯏꯒꯤ ꯃꯈꯜ ꯈꯨꯗꯤꯡꯒꯤꯗ ꯑꯦꯠꯂꯣꯝꯗꯁꯨ ꯃꯃꯥꯡꯒꯤꯁꯨ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯁꯤꯡ ꯂꯣꯏꯅ ꯌꯥꯎꯒꯅꯦꯕ ꯁꯪꯒꯨ ꯗꯔꯖꯥꯗꯤ ꯃꯥꯟꯅꯔꯣꯏꯗꯧꯔꯤꯅꯤꯅ ꯑꯗꯨꯒ ꯑꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯂꯩꯒꯅꯤ ꯃꯈꯣꯏꯗꯤ ꯑꯆꯥꯛꯄ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯑꯁꯧꯕ ꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯃꯨꯕ ꯃꯩꯈꯨꯒꯤ ꯃꯔꯨꯝꯗ ꯏꯪꯕꯁꯨ ꯅꯠꯇꯕ ꯄꯣꯊꯥꯅꯉꯥꯏꯁꯨ ꯑꯣꯏꯗꯕ ꯃꯩꯈꯨꯗꯨ ꯏꯪꯒꯗ꯭ꯔꯥ ꯃꯩꯈꯨ ꯃꯔꯛꯇ ꯏꯪꯒꯗꯕ ꯃꯥꯜꯂꯦ ꯆꯪꯕꯤꯕ ꯀꯥꯟꯗ ꯃꯩꯈꯨꯗꯨ ꯑꯏꯪꯕ ꯑꯣꯏꯔꯝꯃꯦ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯂꯨꯞꯂꯝꯕꯅꯤ ꯑꯀꯦ ꯑꯃꯧꯗ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯅꯝ ꯀꯟꯁꯟꯈꯤꯕꯅꯤ ꯑꯆꯧꯕ ꯃꯔꯥꯜꯗ ꯑꯆꯧꯕ ꯃꯔꯥꯜꯗꯅ ꯑꯅꯝ ꯀꯟꯁꯤꯟꯈꯤꯕ ꯑꯆꯧꯕ ꯃꯔꯥꯜꯗꯤ ꯁꯤꯔꯀꯅꯤꯗꯅ ꯁꯤꯔꯀꯒꯤ ꯅꯠꯇꯕꯗꯁꯨ ꯑꯆꯧ ꯑꯆꯧꯕ ꯃꯔꯥꯜꯁꯦ ꯃꯁꯤꯗ ꯃꯈꯣꯏ ꯍꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯍꯥꯏꯈꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕꯗ ꯑꯃꯁꯨꯡ ꯑꯣꯏꯈ꯭ꯔꯕꯗ ꯎꯐꯨꯜ ꯑꯃꯗꯤ ꯁꯔꯨ ꯁꯌꯥꯡ ꯇꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯅꯝ ꯀꯟꯕꯩ ꯋꯥꯍꯩꯁꯤ ꯊꯥꯖꯈꯤꯗꯕꯗꯣ ꯑꯈꯤꯔꯠꯇ ꯑꯌꯥꯠꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡꯁꯨ ꯃꯃꯥꯡꯒꯤ ꯁꯤꯁꯨ ꯍꯥꯏꯈꯤꯕ ꯍꯥꯏꯌꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯇꯁꯦꯡꯅꯃꯛ ꯃꯃꯥꯡꯒꯤꯁꯨ ꯑꯗꯨꯒ ꯇꯨꯡꯒꯤꯁꯨ ꯂꯣꯏꯅꯃꯛ ꯇꯧꯅꯦꯕ ꯁꯣꯏꯗꯅꯃꯛ ꯈꯣꯝꯖꯤꯟꯒꯅꯤ ꯈꯪꯅꯔꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯀꯛꯈ꯭ꯔꯕ ꯃꯇꯝ ꯑꯃꯗ
ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏ ꯑꯣ ꯂꯪꯐꯩꯅꯕꯁꯤꯡ ꯌꯥꯗꯕꯁꯤꯡ ꯌꯥꯝꯅꯁꯨ ꯀꯟꯅ ꯄꯨꯟ ꯉꯝꯗꯕ ꯈꯟꯕꯗꯣ ꯈꯟꯗꯅꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯈꯜꯂꯨꯅꯨ ꯂꯣꯏꯅ ꯄꯨꯟꯈꯤꯗꯧꯔꯅꯤ ꯑꯀꯟꯕ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯆꯥꯒꯅꯤ ꯖꯛꯀꯨꯝ ꯄꯥꯝꯕꯤꯗꯒꯤ ꯊꯜꯍꯟꯗꯨꯅ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯅꯕꯨꯛꯁꯤꯡ ꯑꯗꯨꯒ ꯊꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯧꯕ ꯏꯁꯤꯡ ꯖꯛꯀꯨꯝꯁꯤ ꯀꯦꯋꯥ ꯄꯥꯝꯕꯤ ꯍꯥꯏꯔ ꯖꯛꯀꯨꯝ ꯑꯗꯨꯝ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯊꯛꯀꯅꯤ ꯈꯧꯔꯥꯡꯕ ꯎꯠꯁꯤꯡꯅ ꯊꯛꯄꯒꯨꯝ ꯈꯧꯔꯥꯡꯕ ꯎꯠꯅ ꯍꯥꯏꯗꯤ ꯃꯔꯨꯚꯨꯃꯤꯗ ꯂꯥꯞꯅ ꯆꯠꯂꯨꯔꯒ ꯑꯔꯕꯀꯤ ꯃꯤꯅꯗꯤ ꯈꯪꯉꯦꯕ ꯈꯪꯉꯤꯃꯤ ꯑꯗꯨꯏꯗꯣ ꯑꯔꯕꯇ ꯂꯩꯇꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯎꯠ ꯁꯦꯝꯕ ꯆꯠꯂꯤꯕ ꯍꯃꯦꯡ ꯁꯦꯝꯕ ꯆꯠꯂꯤꯕ ꯊꯕꯛ ꯇꯧꯕ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯈꯪꯉꯝꯃꯅꯦꯕ ꯃꯣꯏ ꯈꯧꯔꯥꯡꯕ ꯊꯛꯄ ꯃꯇꯝꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯃꯣꯏꯁꯦ ꯆꯔꯥ ꯍꯦꯟꯕ ꯏꯁꯤꯡꯁꯤ ꯊꯛꯇꯕ ꯉꯝꯃꯦ ꯑꯗꯨꯒ ꯍꯥꯏꯕꯗꯣ ꯈꯧꯔꯥꯡꯉꯛ ꯀꯥꯟꯗ ꯃꯌꯥꯝ ꯊꯛꯆꯤꯜꯂ ꯊꯝꯃꯦ ꯒꯨꯔꯨ ꯊꯛꯆꯤꯟꯒꯅꯦꯕ ꯊꯛꯄꯗꯨ ꯀꯔꯤꯅꯣ ꯃꯣꯏ ꯊꯛꯀꯗꯧꯔꯤꯗꯣ ꯇꯨꯡꯁꯤꯟꯒꯗꯧꯔꯤꯅꯤ ꯏꯄꯨꯝ ꯅꯥꯏꯄꯨꯝꯗꯨꯅꯤ ꯊꯛꯀꯗꯧꯔꯤꯁꯦ ꯎꯠꯅ ꯊꯛꯄꯗꯨꯅꯤ ꯍꯥꯏꯁꯤꯅ ꯁꯤꯁꯨ ꯖꯛꯀꯨꯝꯅꯤ ꯃꯗꯨꯅꯤ ꯃꯈꯣꯏꯒꯤ ꯑꯇꯤꯊꯤ ꯁꯦꯕꯥꯗꯨ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅꯅꯤ ꯅꯈꯣꯏꯕꯨ ꯁꯦꯝꯈꯤꯕꯗꯨ ꯑꯗꯨꯅ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯑꯆꯨꯝꯕꯗꯨ ꯀꯨꯔꯥꯟꯁꯤ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯃꯣ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯇꯨ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯃꯣ ꯅꯈꯣꯏꯅ ꯎꯔꯕ꯭ꯔꯥ ꯅꯈꯣꯏꯅ ꯀꯥꯞꯊꯣꯔꯛꯂꯤꯕ ꯐꯝꯕꯤꯗꯨ ꯅꯈꯣꯏꯅ ꯁꯦꯝꯕ꯭ꯔꯥ ꯃꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯔꯥ ꯃꯗꯨ ꯁꯦꯝꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯅꯣꯡꯗꯝꯕꯤꯈ꯭ꯔꯕꯅꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯁꯤꯕ ꯍꯥꯏꯕꯗꯨ ꯉꯝꯂꯣꯏ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯒꯠꯈꯤꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯁꯤꯟꯗꯣꯛꯄꯗ ꯅꯈꯣꯏꯒꯤ ꯅꯁꯛ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯄꯨꯊꯣꯛꯄꯗ ꯁꯛꯂꯣꯟ ꯑꯃꯗ ꯅꯈꯣꯏꯅ ꯈꯪꯗꯕ ꯃꯤ ꯁꯦꯝꯃꯛꯄꯒꯤ ꯃꯑꯣꯡꯗꯨ ꯅꯈꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕꯒꯤ ꯈꯨꯠꯁꯦꯝꯗꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯈꯟꯊꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯈꯟꯊꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯇꯝꯗ꯭ꯔꯤꯁꯤ ꯅꯈꯣꯏꯅ ꯎꯔꯕ꯭ꯔꯥ ꯅꯈꯣꯏꯅ ꯍꯨꯜꯂꯤꯕ ꯃꯔꯨꯗꯨ ꯅꯈꯣꯏꯅ ꯍꯧꯍꯟꯕ꯭ꯔꯥ ꯃꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯔꯥ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅꯔꯥ ꯃꯗꯨꯕꯨ ꯍꯧꯍꯟꯕꯗꯨ ꯅꯈꯣꯏꯅ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯁꯦ ꯅꯈꯣꯏꯅ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ ꯑꯍꯥꯟꯕ ꯈꯨꯠꯁꯦꯝꯗꯣ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦꯗꯅ ꯍꯥꯟꯅ ꯈꯪꯗ꯭ꯔꯁꯨ ꯗꯥꯛꯇꯔ ꯃꯈꯩꯅ ꯅꯠꯇ꯭ꯔꯒ ꯁꯥꯏꯟꯇꯤꯁꯅ ꯈꯪꯉꯦꯕ ꯀꯨꯝꯁꯤ ꯇꯧꯔ ꯁꯦꯝꯃꯛꯏꯕꯁꯤ ꯍꯥꯟꯅꯅꯕꯨ ꯂꯥꯏꯔꯤꯛꯇꯗ ꯏꯕꯗ ꯈꯪꯕ ꯋꯥꯅꯤ ꯗꯥꯛꯇꯔꯅ ꯈꯪꯉꯦ ꯁꯤꯗ ꯁꯨꯝ ꯇꯧꯕꯅꯦꯁꯨ ꯂꯣꯏꯅ ꯑꯗꯨꯅꯤ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯥꯁꯦ ꯑꯈꯪꯕꯅꯗꯤ ꯈꯪꯉꯦꯕ ꯅꯈꯣꯏꯅ ꯍꯧꯍꯟꯕ꯭ꯔꯥ ꯃꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯔꯥ ꯃꯗꯨ ꯍꯧꯍꯟꯕꯗꯨ ꯗꯥꯛꯇꯔꯅ ꯍꯥꯏꯕ ꯊꯥꯖꯔꯦꯕ ꯑꯗꯨ ꯑꯗꯨꯅ ꯇꯧꯒꯦ ꯅꯤꯡꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯑꯣꯏꯍꯜꯂꯝꯒꯗꯕꯅꯤ ꯃꯗꯨꯕꯨ ꯃꯊꯠ ꯃꯊꯠ ꯍꯥꯏꯗꯤ ꯄꯥꯝꯕꯤꯗꯨ ꯃꯗꯨꯗꯗꯤ ꯅꯈꯣꯏ ꯂꯩꯍꯧꯔꯝꯒꯗꯕꯅꯤ ꯉꯛꯇꯨꯅ ꯑꯩꯅ ꯐꯒꯠꯍꯟꯕꯩ ꯋꯥꯅꯦꯕ ꯍꯧꯍꯟꯕꯩ ꯋꯥꯅꯦꯕ ꯅꯈꯣꯏꯅ ꯍꯧꯍꯟꯕ ꯅꯠꯇꯦꯕ ꯎꯔꯤꯕ ꯂꯧꯗꯨ ꯑꯗꯨ ꯅꯈꯣꯏꯅ ꯎꯕꯩ ꯋꯥꯅꯤ ꯍꯧꯍꯟꯕꯗꯤ ꯑꯩꯅ ꯍꯧꯍꯜꯂꯤꯕꯅꯦꯕ ꯎꯕꯗꯨꯁꯨ ꯑꯩꯅ ꯑꯣꯏꯍꯜꯂꯣꯏꯗꯤ ꯉꯝꯃꯤ ꯑꯗꯩ ꯂꯣꯛꯄꯗꯨꯁꯨ ꯑꯩꯅ ꯂꯧꯍꯜꯂꯣꯏꯗꯤ ꯉꯝꯃꯤ ꯃꯇꯝꯗ ꯇꯥꯅ ꯁꯦꯒꯥꯏꯕ ꯉꯝꯃꯦꯕ ꯇꯧꯍꯟꯕ ꯉꯝꯃꯦꯕ ꯇꯧꯍꯟꯕ ꯉꯝꯃꯦꯕ ꯑꯗꯨꯗꯤ ꯅꯍꯥꯟꯨ ꯖꯥꯔꯤ ꯎꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕꯅꯦ ꯅꯆꯤꯟꯅ ꯂꯣꯜꯂꯗꯨꯅ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯨꯠꯊꯔꯦ ꯂꯟꯗꯣꯟꯗ ꯁꯤ ꯂꯣꯟꯗꯅ ꯂꯩꯍꯧꯅꯦꯕ ꯉꯛꯇꯅ ꯅꯠꯇꯦ ꯑꯩꯈꯣꯏꯗꯒꯤ ꯃꯠꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯖꯃꯜ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯣꯟꯒꯅꯤ ꯍꯥꯏꯅ ꯉꯛꯇ ꯂꯩꯍꯧꯕꯗꯣ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯨꯠꯊꯔꯦ ꯂꯟꯗꯣꯟꯗ ꯁꯤ ꯂꯣꯟꯗꯅ ꯉꯛꯇ ꯂꯩꯍꯧꯅꯦꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯒꯤ ꯃꯠꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯖꯃꯜ ꯁꯤ ꯂꯣꯟꯒꯗꯧꯔꯤꯅꯤ ꯅꯈꯣꯏꯅ ꯎꯔꯕ꯭ꯔꯥ ꯅꯈꯣꯏꯅ ꯊꯛꯆꯔꯤꯕ ꯏꯁꯤꯡꯗꯨ ꯏꯁꯤꯡꯒꯤ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏꯁꯤ ꯅꯈꯣꯏꯅꯔ ꯃꯗꯨ ꯊꯥꯗꯔꯛꯂꯤꯕꯗꯨ ꯂꯩꯆꯤꯟꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯔ ꯃꯗꯨ ꯊꯥꯗꯔꯛꯂꯤꯕꯗꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯒꯦ ꯅꯤꯡꯂꯝꯂꯕꯗꯤ ꯑꯣꯏꯍꯜꯂꯝꯕ ꯌꯥꯕꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯑꯈꯥꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ
ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯇꯧꯕꯤꯃꯜ ꯈꯪꯗ꯭ꯔꯤꯕꯅꯣ ꯈꯥꯕ ꯑꯣꯏꯍꯜꯂꯦꯁꯤ ꯃꯈꯣꯏꯁꯨ ꯈꯪꯉꯤꯕ ꯗꯨꯅꯤꯌꯥꯗꯁꯨ ꯏꯟꯁꯥꯟꯁꯨ ꯈꯪꯉꯦꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯈꯥꯍꯜꯂꯤꯁꯤꯒꯤ ꯃꯇꯦꯡ ꯅꯈꯣꯏꯅ ꯎꯕ꯭ꯔꯥ ꯅꯈꯣꯏꯅ ꯊꯥꯔꯤꯕ ꯃꯩꯗꯨ ꯅꯈꯣꯏꯅ ꯄꯨꯊꯣꯛꯈꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯄꯥꯝꯕꯤꯗꯨ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯤꯅ ꯑꯩꯈꯣꯏ ꯊꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅꯔ ꯃꯗꯨ ꯄꯨꯊꯣꯛꯄꯤꯈꯤꯕꯗꯨ ꯄꯥꯝꯕꯤꯗꯒꯤ ꯄꯥꯝꯕꯤꯗꯒꯤ ꯃꯩꯁꯤ ꯁꯥꯏꯟꯁꯀꯤ ꯑꯌꯥꯠꯅꯤ ꯑꯩꯈꯣꯏꯅ ꯇꯝꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗꯅ ꯁꯥꯏꯟꯁꯅ ꯌꯧꯗꯦ ꯁꯤꯅꯤ ꯍꯧꯖꯤꯛꯇ ꯆꯩꯅꯥꯅ ꯄꯨꯊꯣꯔꯛꯏ ꯔꯤꯁꯔꯁ ꯇꯧꯔꯒ ꯊꯦꯡꯅꯔꯤꯁꯤ ꯄꯥꯝꯕꯤꯗꯒꯤ ꯃꯩꯅꯦ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕꯅꯤ ꯃꯗꯨ ꯅꯈꯣꯏꯕु ꯅꯤꯡꯁꯤꯡꯍꯟꯅꯕ ꯖꯍꯟꯅꯝꯒꯤ ꯃꯩꯗꯨ ꯑꯃꯗꯤ ꯆꯦꯡꯖꯦꯜ ꯑꯣꯏꯅꯕ ꯂꯪꯐꯩ ꯆꯠꯄꯁꯤꯡꯒꯤ ꯑꯗꯨꯅ ꯁꯛ ꯁꯣꯜꯂꯨ ꯅꯪꯒꯤ ꯑꯆꯧꯕ ꯔꯕꯀꯤ ꯃꯤꯡꯂꯦꯟꯗꯨ ꯑꯗꯨꯅ ꯑꯩꯅ ꯋꯥꯁꯛꯂꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯒꯤ ꯇꯥꯐꯝꯁꯤꯡꯗꯨ ꯄꯟꯗꯨꯅ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯋꯥꯁꯛ ꯑꯃꯅꯤ ꯅꯈꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯕ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯀꯨꯔꯥꯟꯁꯤ ꯆꯤꯡꯂꯦꯝꯂꯕ ꯅꯤꯡꯊꯤꯖꯅ ꯄꯥꯝꯕꯤꯗꯨ ꯑꯩꯅ ꯁꯦꯝꯕꯅꯤ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇ ꯅꯈꯣꯏꯅ ꯁꯦꯝꯕ꯭ꯔꯥꯅ ꯍꯪꯉꯤꯗꯅ ꯃꯩꯒꯤ ꯄꯥꯝꯕꯤꯗꯣ ꯎ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯁꯦꯝꯕ꯭ꯔꯥ ꯑꯩꯅ ꯁꯦꯝꯕ꯭ꯔꯥ ꯍꯪꯉꯤꯗꯅ ꯑꯗꯨꯏꯗꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯦꯕ ꯃꯁꯤ ꯀꯔꯤꯗꯧꯕ ꯁꯦꯝꯃꯤꯕ ꯇꯁꯀꯤꯔꯇꯟ ꯍꯥꯏꯗꯤ ꯄꯥꯎꯇꯥꯛ ꯂꯧꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯉꯝꯕꯁꯤ ꯀꯩꯅꯣ ꯎꯄꯥꯜꯗꯒꯤ ꯐꯥꯎ ꯃꯩ ꯁꯦꯝꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯑꯣ ꯃꯇꯥꯑꯟ ꯑꯗꯨꯒ ꯂꯪꯐꯩ ꯆꯠꯄ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯆꯤꯡꯖꯦꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯪꯐꯩ ꯆꯠꯄ ꯃꯇꯝꯗ ꯃꯩꯈꯦꯠ ꯄꯨꯗꯦꯗꯅ ꯃꯩꯁꯨ ꯄꯨꯗꯦ ꯃꯃꯥꯡꯗ ꯃꯩ ꯄꯨꯕꯗ ꯃꯩ ꯑꯗꯨ ꯃꯩꯈꯦꯠ ꯑꯗꯨ ꯂꯩꯔꯝꯕ ꯅꯠꯇꯦꯗꯅ ꯑꯗꯨꯗ ꯎ ꯑꯅꯤ ꯎꯆꯦꯠ ꯑꯅꯤ ꯊꯦꯡꯒꯥꯏ ꯍꯥꯏꯔꯒ ꯃꯩ ꯆꯨꯔꯝꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨꯅꯤ ꯍꯥꯏꯁꯤ ꯑꯗꯨꯅ ꯁꯛ ꯁꯣꯜꯂꯨ ꯋꯥꯔꯤꯗꯗꯤ ꯈꯪꯉꯤꯗꯅ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗ ꯎ ꯑꯅꯤ ꯊꯦꯡꯒꯥꯏꯍꯜꯂꯒ ꯇꯛꯅꯔꯒ ꯃꯩ ꯍꯧꯍꯜꯂꯤ ꯑꯗꯨ ꯎ ꯈꯨꯗꯤꯡꯃꯛ ꯑꯣꯏꯔꯝꯗ꯭ꯔꯁꯨ ꯌꯥꯏ ꯎ ꯈꯔꯗꯤ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯎ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯒꯤ ꯈꯨꯗꯝ ꯐꯪꯒꯅꯦꯕ ꯎꯗꯒꯤ ꯁꯦꯝꯕꯒꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯛ ꯁꯣꯜꯂꯨ ꯅꯪꯒꯤ ꯑꯆꯧꯕ ꯔꯕꯀꯤ ꯃꯤꯡꯂꯦꯟꯗꯨ ꯑꯗꯨꯅ ꯑꯩꯅ ꯋꯥꯁꯛꯂꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯇꯥꯐꯝꯁꯤꯡꯗꯨ ꯄꯟꯗꯨꯅ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯋꯥꯁꯛ ꯑꯃꯅꯤ ꯅꯈꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯕ ꯏꯁꯤꯡꯗꯩ ꯃꯩ ꯍꯧꯕꯗꯤ ꯂꯩꯔꯝꯇ ꯈꯪꯉꯝꯗ꯭ꯔꯣ ꯏꯁꯤꯡꯗ ꯃꯩ ꯍꯧꯕ ꯏꯁꯤꯡꯗꯒꯤ ꯃꯩ ꯍꯧꯕ ꯉꯝꯃꯗ ꯎꯗꯩ ꯃꯩ ꯀꯔꯝꯕ ꯉꯝꯍꯧꯗꯣꯏꯅꯣ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯀꯨꯔꯥꯟꯅꯤ ꯆꯤꯡꯂꯦꯝꯂꯕ ꯅꯤꯡꯊꯤꯖꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯃꯗ ꯌꯥꯎꯕ ꯂꯣꯍꯦ ꯃꯍꯐꯨꯖꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯗ ꯌꯥꯎꯕ ꯍꯌꯦꯡ ꯀꯌꯥꯃ ꯀꯤꯂꯣꯃꯤꯇꯔꯗ ꯏꯁꯤꯡꯗꯩ ꯃꯩ ꯍꯧꯕꯁꯦ ꯑꯝꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯩ ꯄꯨꯊꯣꯛꯄꯁꯨ ꯃꯩ ꯄꯨꯊꯣꯛꯀꯗꯧ ꯅꯠꯇꯦ ꯋꯦꯗꯔ ꯕꯤꯍꯥꯔ ꯁꯨꯖꯦꯔ ꯌꯥꯎꯕꯗꯨ ꯃꯩ ꯍꯧꯔꯤꯉꯩ ꯁꯃꯨꯗ꯭ꯔꯁꯨ ꯃꯩ ꯍꯧꯔꯛꯄ ꯀꯥꯟꯗꯣ ꯑꯗꯨ ꯀꯥꯟꯗꯨꯗ ꯀꯌꯥꯝ ꯑꯣꯏꯗꯧꯔꯤꯅꯣ ꯀꯅꯥꯅꯁꯨ ꯁꯣꯛꯇꯦ ꯃꯁꯤꯕꯨ ꯁꯦꯡꯗꯣꯛꯂꯕꯁꯤꯡꯅ ꯅꯠꯇꯅ ꯁꯤꯒꯤ ꯑꯌꯥꯁꯤꯅꯤ ꯃꯣꯏꯅ ꯀꯨꯔꯥꯟ ꯑꯣꯖꯨ ꯌꯥꯎꯗ꯭ꯔꯗꯤ ꯁꯣꯛꯀꯅꯨꯅ ꯍꯥꯏꯕꯗꯣ ꯁꯤꯗ ꯑꯥꯗ ꯂꯣꯍꯦ ꯃꯍꯐꯨꯖꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯥꯡ ꯍꯥꯏꯔꯤꯁꯦ ꯑꯀꯜ ꯑꯀꯟꯕ ꯀꯁꯝ ꯆꯥꯔ ꯃꯇꯨꯡꯗꯅꯦ ꯍꯥꯏꯁꯦ ꯁꯤ ꯁꯣꯛꯄ ꯌꯥꯗ꯭ꯔꯒꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯀꯃꯥꯏ ꯊꯥꯔꯛꯏ ꯀꯨꯔꯥꯟꯁꯤ ꯁꯣꯛꯄ ꯌꯥꯗ꯭ꯔꯦ ꯋꯖꯨ ꯇꯧꯗ꯭ꯔꯗꯤ ꯁꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯤ ꯑꯥꯌꯁꯗꯒꯤꯅꯦ ꯀꯥꯔꯛꯏꯁꯤ ꯋꯖꯨ ꯇꯧꯗ꯭ꯔꯗꯤ ꯁꯣꯛꯀꯅꯨ ꯀꯨꯔꯥꯟꯁꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯀꯨꯔꯥꯟꯒꯤ ꯑꯥꯌꯁꯁꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯁꯤꯗ ꯌꯥꯎꯔꯤ ꯂꯥ ꯌꯃꯁꯁꯨꯍꯨ ꯏꯜꯂꯜ ꯃꯨꯇꯍꯍꯥꯔꯨꯟ ꯁꯣꯛꯀꯅꯨ ꯍꯥꯏꯅ ꯍꯟꯕꯁꯨ ꯌꯥꯎꯋꯤ ꯀꯔꯤꯒꯨꯝꯕꯗ ꯂꯥꯟꯗꯤ ꯂꯥꯜꯂꯦ ꯁꯤ ꯋꯥꯍꯩꯒꯤ ꯑꯥꯔꯊꯁꯤꯗꯤ ꯃꯗꯨ ꯁꯣꯛꯐꯥꯎ ꯁꯣꯛꯄ ꯅꯠꯇꯦꯕ ꯃꯗꯨ ꯁꯣꯛꯄ ꯐꯥꯎ ꯉꯝꯕ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯃꯤ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯐꯔꯤꯁꯇꯥꯁꯤꯡꯗꯨꯅ ꯍꯥꯏꯕꯅꯦꯕ ꯁꯦꯡꯗꯣꯛꯈ꯭ꯔꯕꯁꯤꯡꯗꯨꯅ ꯅꯠꯇꯅ ꯍꯥꯏꯕꯅꯦꯕ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯍꯥꯏꯁꯤ ꯀꯅꯥꯁꯤꯅꯦ ꯐꯔꯤꯁꯇꯥꯁꯤꯡꯁꯤ ꯁꯦꯡꯗꯣꯛꯇꯅ ꯃꯣꯏꯗ ꯒꯨꯅꯥ ꯇꯨꯅꯥ ꯀꯔꯤꯝ ꯈꯪꯕꯗꯦꯕ ꯒꯨꯅꯥ ꯃꯁꯛ ꯈꯪꯕꯗꯦ ꯑꯔꯥꯝꯁꯕ ꯍꯥꯏꯁꯤ ꯑꯗꯨꯅꯤ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯍꯥꯏꯁꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯄꯨꯔꯛꯏꯕ ꯀꯨꯔꯥꯟꯅꯦꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯖꯤꯟꯅ ꯄꯨꯔꯛꯑꯒ ꯂꯥꯏꯅ ꯄꯨꯔꯛꯑꯒ ꯃꯨꯍꯝꯃꯗꯇ ꯍꯥꯏꯔꯤꯃꯦꯅ ꯍꯥꯏꯔꯤꯁꯦ ꯁꯩꯇꯥꯟꯅ ꯄꯨꯔꯛꯏꯃꯦꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅ ꯍꯥꯏꯈꯤꯗꯨꯃꯥꯏꯅ ꯀꯔꯤ ꯑꯃꯁꯤꯗ ꯁꯩꯇꯥꯟꯒꯤ ꯚꯔꯁꯦꯁ ꯑꯅꯤ ꯏꯕꯗꯨ ꯀꯔꯤ ꯁꯜꯃꯥꯟ ꯔꯨꯁꯗꯤ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨ ꯍꯥꯏꯔꯗꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯏꯅꯦꯕ ꯁꯩꯇꯥꯟ ꯇꯣꯡꯉꯝꯅꯤ ꯁꯩꯇꯥꯟ ꯑꯩꯉꯣꯟꯗ ꯎꯅꯤ ꯇꯧꯔꯛꯏꯁꯤ ꯁꯩꯇꯥꯟ ꯍꯥꯏꯗꯤ ꯇꯧꯔꯛꯏ ꯑꯗꯨ ꯇꯧꯔꯤꯅꯦꯅ ꯍꯥꯏꯌꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦꯅ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯁꯦꯡꯗꯣꯛꯇꯅ ꯄꯨꯡꯁꯦꯡ ꯁꯦꯡꯗꯣꯛꯇ꯭ꯔꯕꯅꯤ
ꯑꯗꯨꯝꯕ ꯐꯔꯤꯁꯇꯥꯁꯤꯡꯗꯣ ꯄꯨꯔꯛꯑꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯍꯜꯂꯛꯄꯅꯦ ꯔꯁꯨꯜꯅꯤꯅ ꯑꯗꯨ ꯍꯥꯏꯕꯅꯦ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨ ꯀꯔꯤꯅ ꯍꯥꯏꯔꯦ ꯀꯨꯔꯥꯟꯁꯤ ꯁꯣꯛꯄ ꯌꯥꯕ ꯀꯨꯔꯥꯟꯕꯨ ꯃꯇꯝꯗꯨꯗ ꯂꯩꯔꯕ꯭ꯔꯥ ꯀꯨꯔꯥꯟ ꯂꯩꯔꯕ꯭ꯔꯥ ꯃꯐꯝ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯔꯁꯨꯜ ꯊꯥꯔꯛꯄ ꯃꯇꯝꯗ ꯂꯩꯇꯦ ꯀꯣꯛꯇ ꯍꯥꯞꯅꯕꯅꯤ ꯀꯣꯛꯇꯅ ꯕ꯭ꯔꯦꯟꯗ ꯊꯥꯗꯕꯤꯔꯛꯄꯅꯤ ꯃꯁꯤ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯀꯤ ꯔꯕꯇꯒꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯍꯗꯤꯁꯁꯤ ꯁꯤꯗꯔ ꯅꯈꯣꯏꯅ ꯊꯧꯁꯥꯗ꯭ꯔꯤꯕꯗꯨ ꯔꯦꯁꯄꯦꯛ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯎꯗ꯭ꯔꯗꯤ ꯁꯣꯛꯎꯗꯕ ꯑꯗꯨꯝ ꯇꯣꯉꯥꯟꯕꯅꯤꯗꯅ ꯑꯗꯨ ꯀꯨꯔꯥꯟꯗꯗꯤ ꯌꯥꯎꯗꯦꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏ ꯄꯨꯂꯞꯗꯜꯂꯤꯁꯤ ꯂꯥꯜꯂꯦꯕ ꯍꯧꯖꯤꯛ ꯌꯥꯎꯗꯅ ꯁꯣꯛꯄ ꯍꯧꯖꯤꯛ ꯌꯥꯎꯗꯕꯤꯗ ꯔꯁꯨꯜ ꯁꯜꯂꯥ ꯁꯂꯝꯅ ꯀꯥꯐꯤꯔꯗ ꯐꯥꯎ ꯁꯣꯛꯍꯟꯈꯤꯗꯨꯕꯣ ꯁꯥꯒꯤ ꯅꯤꯡꯊꯧ ꯀꯔꯤꯒꯤ ꯍꯞꯁꯥꯒꯤ ꯅꯤꯡꯊꯧꯗ ꯆꯤꯊꯤ ꯊꯥꯕꯗꯣ ꯑꯗꯨꯏꯗꯨꯗ ꯀꯨꯔꯥꯟ ꯅꯠꯇ꯭ꯔ ꯏꯔꯤꯗꯨ ꯇꯥꯂꯧ ꯏꯂꯥ ꯀꯂꯤꯃꯇꯤꯟ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯥꯌꯠꯇꯨ ꯏꯕꯗꯨ ꯑꯩꯁꯤ ꯅꯕꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯅ ꯅꯪꯁꯤ ꯏꯃꯥꯟ ꯄꯨꯔꯛꯑꯗꯤ ꯐꯔꯦ ꯀꯨꯔꯥꯟꯗ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅꯦꯕ ꯔꯁꯨꯜꯅ ꯏꯔꯤꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨ ꯐꯔꯦ ꯑꯗꯨꯏꯗꯨꯒ ꯁꯤꯒꯤ ꯀꯨꯔꯥꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯗꯤ ꯐꯔꯦ ꯑꯗꯨꯏꯗꯨꯒ ꯌꯥꯗ꯭ꯔꯗꯤ ꯅꯪꯒꯤ ꯄ꯭ꯔꯖꯥꯒꯤ ꯒꯨꯅꯥꯁꯨ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯁꯤꯅꯦ ꯅꯪꯅ ꯏꯃꯥꯟ ꯄꯨꯔꯛꯑꯕ ꯄꯨꯔꯛꯇꯕꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯄꯨꯔꯛꯇ꯭ꯔꯗꯤ ꯅꯪ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯏꯃꯥꯟ ꯄꯨꯔꯛꯇꯕꯒꯤ ꯒꯨꯅꯥꯗꯣ ꯑꯗꯨ ꯅꯪꯉꯣꯟꯗꯁꯨ ꯇꯥꯒꯗꯕꯅꯤ ꯅꯤꯡꯊꯧꯁꯤ ꯏꯔꯤꯕ ꯆꯤꯊꯤꯅꯦ ꯑꯗꯨ ꯀꯨꯔꯥꯟꯒꯤ ꯑꯥꯌꯠ ꯏꯔꯤꯗꯨ ꯃꯥꯕꯨ ꯀꯥꯐꯤꯔ ꯑꯣꯏꯗ ꯂꯩꯔꯦ ꯀꯗꯥꯏꯗ ꯍꯧꯖꯤꯛ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯗꯤ ꯍꯗꯤꯁꯁꯤꯗꯔ ꯅꯈꯣꯏꯅ ꯊꯧꯁꯥꯗ꯭ꯔꯤꯕꯗꯨ ꯑꯗꯨꯒ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯅꯁꯨꯔꯨꯛ ꯅꯈꯣꯏꯅ ꯃꯁꯤꯕꯨ ꯌꯥꯗꯕꯁꯤ ꯌꯥꯗꯕꯗꯨꯅ ꯅꯈꯣꯏ ꯁꯔꯨꯛ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯁꯤꯅ ꯊꯋꯥꯏꯅ ꯈꯧꯅꯥꯎ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯇꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯌꯥꯎꯔꯒ ꯍꯛꯆꯥꯡ ꯁꯦꯡꯉꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯗꯤ ꯀꯨꯔꯥꯟꯁꯤ ꯁꯣꯛꯄ ꯁꯣꯛꯇꯕ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦꯕ ꯅꯃꯥꯜ ꯈꯛꯇꯒꯤꯅꯦꯕ ꯑꯗꯨꯗꯤ ꯅꯃꯥꯜꯗꯤ ꯍꯧꯖꯤꯛ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯁꯣꯝꯗ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯗꯤ ꯌꯥꯗꯦ ꯁꯣꯝꯗ ꯍꯛꯆꯥꯡꯁꯤ ꯁꯦꯡꯗꯣꯛꯑ ꯁꯣꯟꯕꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯨꯔꯥꯟꯁꯤ ꯁꯣꯟꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯀꯨꯔꯥꯟꯁꯤ ꯁꯣꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯈꯕꯔ ꯄꯥꯏꯗꯣ ꯆꯦ ꯅꯠꯇ꯭ꯔꯒ ꯐꯤ ꯑꯃꯅ ꯃꯄꯥꯟꯗꯩ ꯄꯥꯏꯕ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯅꯁꯨꯔꯨꯛ ꯅꯈꯣꯏꯅ ꯃꯁꯤꯕꯨ ꯌꯥꯗꯕꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯤꯟꯖꯥꯛ ꯍꯥꯏꯁꯦ ꯆꯤꯟꯖꯥꯛ ꯍꯥꯏꯅ ꯔꯤꯖꯜꯀꯤ ꯑꯥꯔꯊꯁꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯍꯟꯕꯩ ꯋꯥꯅꯦꯕ ꯑꯁꯦꯡꯕꯗꯤ ꯁꯤꯗ ꯍꯥꯏꯔꯤꯁꯤ ꯀꯔꯥꯏ ꯑꯝꯇ ꯄꯥꯔꯛꯑꯣ وتجعلون رزقكم نخوينا أنكم نسوق تكذبون يادنا سوق نحن ꯌꯥꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯁꯨꯛ ꯑꯣꯏꯅ ꯂꯧꯔꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯁꯤꯅ ꯊꯋꯥꯏꯅ ꯈꯧꯅꯥꯎ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯇꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯛꯄꯅꯤ ꯃꯉꯣꯟꯗ ꯅꯈꯣꯏꯗꯒꯤ ꯇꯧꯅꯤꯡꯕꯁꯨ ꯅꯈꯣꯏꯅꯗꯤ ꯎꯗꯕꯅꯤ ꯅꯪ ꯂꯥꯎꯗ ꯂꯩꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯑꯣꯏꯔꯕꯗꯤ ꯍꯤꯁꯥꯕ ꯆꯪꯂꯣꯏꯗꯕ ꯀꯔꯤꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯑꯣꯏꯔꯕꯗꯤ ꯍꯤꯁꯥꯕ ꯆꯪꯂꯣꯏꯗꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯎꯔꯦꯗꯅ ꯑꯜꯂꯥꯍ ꯎꯏ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯕꯨ ꯍꯤꯁꯥꯕ ꯇꯧꯔꯣꯏꯗꯧꯔ ꯁꯤ ꯎꯔꯗꯤ ꯍꯤꯁꯥꯕ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯇꯧ ꯊꯕꯛ ꯃꯈꯩ ꯂꯣꯏꯅ ꯎꯍꯧꯔꯕꯗꯤ ꯇꯧꯔꯤꯗꯨ ꯑꯔꯥꯟꯕꯅꯦ ꯑꯆꯨꯝꯕꯅꯦꯗꯤ ꯈꯪꯒꯗꯧꯔ ꯅꯠꯇ꯭ꯔꯣ ꯑꯜꯂꯥꯍꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯕꯨ ꯍꯤꯁꯥꯕ ꯇꯧꯔꯣꯏꯅ ꯍꯥꯏꯁꯦ ꯍꯤꯁꯥꯕ ꯇꯧꯕꯅꯦꯕ ꯅꯈꯣꯏꯅ ꯍꯟꯗꯨꯅ ꯄꯨꯔꯛꯇꯕꯒꯦ ꯃꯗꯨꯕꯨ ꯃꯈꯥ ꯇꯥꯊꯔꯛꯏ ꯊꯋꯥꯏꯗꯨꯕꯨ ꯅꯈꯣꯏꯅ ꯑꯣꯏꯔꯕꯗꯤ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯑꯗꯨꯒ ꯃꯥꯅ ꯁꯤꯔꯤꯕꯗꯨꯅ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯆꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯗꯤ ꯄꯣꯊꯥꯕꯅꯤ ꯅꯨꯡꯁꯤꯕ ꯃꯅꯝꯒꯤ ꯄꯥꯝꯕꯤꯁꯤꯡꯅꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯔꯕ ꯍꯩꯀꯣꯜꯅꯤ ꯀꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯗꯨꯗ ꯉꯥꯏꯕꯁꯤꯅ ꯆꯥꯛ ꯆꯪꯂꯣꯏꯗꯕ अगर तुम किसी का हुक्म नहीं हो और अपने इस ख्याल में सच्चे हो तो जब मरने वाले की जान हलक तक पहुंच चुकी होती है और तुम आंखों देख रहे होते हो कि वो मर रहा है उस वक्त उसकी निकलती हुई जान को वापस क्यों नहीं ले आते तर्ज उन हादू जानते हैं अदु नंगा दोन सिरमदाय फमने एगिनेबा नदरा येंबुदा चटकदवरेसु खांगिबा नमिल लाफलक्तना नदरा तुमजिलक्न तौरबदु हलालो उरिनेबा अदु मतमदना होय थवाइदुना होयना ngam-madi adu thawaidu ama hanjilna habu ꯑꯗꯨꯒ ꯃꯥꯅ ꯁꯤꯔꯤꯕꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯆꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯗꯤ ꯄꯣꯊꯥꯕꯅꯤ ꯅꯨꯡꯁꯤꯕ ꯃꯅꯝꯒꯤ ꯄꯥꯝꯕꯤꯁꯤꯡꯅꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯔꯕ ꯍꯩꯀꯣꯜꯅꯤ mukarrab banda ortardi sidormidna mukarrab banda alagi mana nakobi ortardi mangdi ikole koni aileini amdarsi jannatun naimi ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯔꯕꯗꯤ ꯌꯦꯠꯀꯤ ꯃꯔꯨꯞꯁꯤꯡꯗꯒꯤ ꯐꯔꯤꯁꯇꯥꯁꯤꯡꯅ ꯍꯥꯏꯒꯅꯤ ꯑꯏꯪꯕ ꯑꯣꯏꯔꯁꯅꯨ ꯅꯪꯉꯣꯟꯗ ꯅꯪꯗꯤ ꯌꯦꯠꯀꯤ ꯃꯔꯨꯞꯁꯤꯡꯗꯒꯤꯅꯤ ꯁꯤꯕ ꯀꯥꯟꯗ ꯍꯥꯏꯗꯧꯔꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯔꯕꯗꯤ ꯌꯥꯈꯤꯗꯕꯁꯤꯡ ꯂꯪꯐꯩꯅꯈꯤꯕꯁꯤꯡꯗꯒꯤ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯁꯦꯕꯥꯗꯤ ꯑꯁꯧꯕ ꯏꯁꯤꯡꯅꯤ ꯃꯥꯒꯤ ꯃꯦꯍꯃꯥꯟꯗꯥꯔꯤꯗꯤ ꯗꯥꯎꯠꯇꯤ ꯀꯔꯤꯅꯣ ꯑꯁꯧꯕ ꯏꯁꯤꯡꯅ ꯗꯥꯎꯠ ꯇꯧꯅꯦꯕ ꯑꯃꯗꯤ ꯆꯥꯛꯊꯦꯛꯍꯟꯕꯅꯤ ꯃꯩꯀꯣꯜꯗ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕ ꯑꯆꯨꯝꯕꯅꯤ ꯁꯤꯒꯤ ꯋꯥꯀ꯭ꯌꯥ ꯍꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕ ꯍꯛꯅꯦꯕ ꯁꯤ ꯃꯁꯤ ꯑꯣꯏꯔꯗꯕꯅꯤ ꯑꯗꯤꯁꯥꯄꯗꯥꯁꯤ ꯑꯣꯏꯔꯗꯕꯅꯤ ꯁꯤ ꯋꯥꯐꯝꯁꯦ ꯂꯤꯔꯤ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕꯅꯦꯕ ꯌꯥꯀꯤꯟ ꯄꯨꯔꯥ ꯑꯣꯏꯕ ꯋꯥꯅꯦꯕ ꯌꯥꯀꯤꯟ ꯑꯣꯏꯐꯝ ꯊꯣꯛꯄꯅꯦꯕ ꯁꯤ ꯑꯗꯨꯅ ꯁꯛ ꯁꯣꯜꯂꯨ ꯅꯪꯒꯤ ꯑꯆꯧꯕ ꯔꯕꯀꯤ ꯃꯤꯡꯂꯦꯟꯗꯨ ꯅꯪ ꯄꯥꯔꯤꯕ ꯅꯪ ꯕꯤꯁꯃꯤ ꯔബ്ബꯤꯀ ꯅꯪꯒꯤ ꯔꯕꯀꯤ ꯃꯃꯤꯡꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯑꯆꯧꯕ ꯑꯜꯂꯥ ꯃꯄꯨ ꯑꯆꯧꯕꯒꯤ ꯃꯃꯤꯡꯒ ꯂꯣꯏꯅꯅ ꯁꯛ ꯁꯣꯜꯂꯣ ꯇꯁꯕꯤꯍ ꯇꯧꯔꯁꯤ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯁꯛ